Naga taruk phajinduna thamkhibagi matangna UNC gi maikaidigi Amit Shah da sirol thaduna khankhri state lengana Akanba Mityeng sangdri basi KNFP gi lusingba thangboi kipgen gi loinabi Nemcha kipgena athingba pirabra UNC Koki National Front KNFP amasum Lairon Wi-Fi Village na Pastor ani yauna naga misem taruk phajinduna thamkhiba asi thadoknaba Akanba Mityeng sangbinaba United Naga Council UNC gi maikaidigi Union Home Minister Amit Shah sirol thaduna khankhri state lengana Akanba Mityeng sangdri basi KNFP gi lusingba thangboi kipgen gi loinabi Nemcha kipgen athingba pirabra haina UNC na halakli UNC gi maikaidigi thakhiba sirol aduda KNFP amasum Lairon Wi-Fi Village Naga hostis taruk phajinduna thamlibasi khudakta thadoknaba Home Minister na personal oina thabok lokhat piduna state asida oirakliba phiba masi hena sathiba ama oirak thringaida irang laksinna ba khudakta thabok lokhat piu hairi Pastor ani yauna naga taruk thadoraktana thamauriba singkoki gi custody da lai haibese min uba sakki leirabani Nupi angang yauna naga misam taraga nipan thasigi tarahumdure nungthil pobopta Lairon Wi-Fi khulda phajinduna thamkhibani masigi matung me taraga mangada angang ama yauna nupi taraga nithoi thaduraglaba matung makhoi taruk phajinduna lehobani makhatana thajaba yaba pausing khomjinbagi matung ina naga taruk adu KNFP gi custody da phajinduna thamli habigi singnaba sapsana lei adubo Manipur lengana sapsaba thabak lokotpa thengthabana ngasi fawba miyoi taruk asi phangmangamdana ledi matang sida miyamna pendribasi karigidamak state missionary amadi central force na tumina lasilibano haibasini miyamna singnabadi karigumba thaba amata lokotpa ngamdana leiribasi Manipur Leingak deputy minister oiriba aduga KNFP gi lusingba thangboi kipgen gi loinabi oiriba Nemcha kipgena athingba pibana ra haibasi wahang ama oiri hanasu UNC gi maikeri gi phungdorakli Maramasina naga miyamna phajin kiba sigi matangda mahaki office na hakthengna thabak lokhat piduna phajin kiba taruk hingna natragna sina oirabasu thinthaba tawduna naga miyamna sinabi yu hairi UNC gi president NG Lorho amasum general secretary Barayo sangsangna kuyek piduna pisin kiba chirol aduda phajin kiba naga taruk athuba matamda phangnaba thabak lokhalakani haibigi thajabasu Union Home Minister Amit Shah gi maphamna thamki nakala maromna Kuki militants na phajinduna thamliba naga fruki miyoi taruk athubura thaduraktrabadi Manipur miyam ga loinana akan makhongjang sangsilagani haina Kabui Mother Association gi president Atongpi Kamaina phongtokri wafamasi Kuki militants na phajin kiba naga fruki nupa taruk ngasi faw makhoigi langla langjin khangandana thambagi thawong adubu yaningdaba phungdoktuna ngasi major khul satakhibu wakat mifamna phungdokhibani wakat mifam aduda no justice no peace hostage are human weapon amadi justice peace and human dignity haina thaba prekat cases nakhi wakat mifam aduga mari leinana atongpi kamaina hai Kuki militants na phajilaga thamliba nagagi miyoi taruk asi lengana puthoke hairabadi karisu laiba thabak nati sayol ama helaglaba phawbu Manipur lengan makhoi singadugi langla langjin phawbu puthokpa ngamdana lairiba sipendi kumjai inglisingani ga kungo humdoi me ahumdagi ngasi phawba Kuki militants na satharakliba lana sina maram oiraga miyamna awaba kya khanglaga laklibani pia lenga ki matamda miyamna tangdu laitana hingma ngamdana leirakhiba adu anoba lenga ma laklaba matungda miyamna ingtapna hingma ngamlagani khallaga leirakpani Kuki militants na noma kangdana misa miyam hatpa miyoi kya phajin pusinduna tawningbada tawribasi lengakna matam sana thingma ngamhaudrabadi lamdam asidagi nongmadi yellow fruit singmut kibi hainasu makna phongdokhi amaromda thasigi tarahumduri naga fruit ki manungsana leiba miyoi taraga taruk kangpokpi district khaktagi manungsana leiba Lairon Wi-Fi dagi fakhiba adu miyoi khara thadoroknabagi tungda nupa miyoi taruk amadi ngasi phawba thadorokri maram aduna yaragadi athuba matamda miyoi taruk adu tekta kaidna thadokpirau haina Manipur Federal Organization gi president Boro Khurimayumna apel tarokli Sarpai manada Kuki nupi singa CRPF ki gari thatpadagi irang thokre Kangpokpi district ki Sarpai manada masing yamlaba Kuki nupi singa CRPF ki kanboi gari thattun thambagi wahauda nakal ani ki marakta sauna muknaraktuna irang thokre Kuki jau nupi ki lusingba singa phongdorakpagi matung ina senapati da phajinduna thamkiba Kuki misam sing thadu o haiduna Sarpai manada nupi sing punsinduna khongjang sangsinbani ngasigi khongjang adura phajinduna thamkiba miyoi singi imung manung ki nupi sing yauri mara aduda security ki gari lakpa ubadagi phajin khiba sing adu bu phangnaba honabada mating pibinaba haiduna
haiduna CRPF ki gari sing adu thatpani atamna na CRPF ki gari edu thatnaba hona khibati nati adubu imung manung ki miyoi sing na PNW ki mateng pangbinaba wakhalonda gari sing adu thingmani haidi adumapu CRPF ki canboy gari sing adu nupi sing na thattuna thambadagi ngehak nakal ani ki marakta umkanaki maduda community leader sing tholaktuna wakhal taminaduna irang adu nemsinki amadi canboy gari adu makhatana sakhi community leader sing ki maikedi ki haujuk oiriba phibam masida aranba pausandokpi ki thabak tawbigano madi vulnerable oiba mafam sing yamna kupna ngak senbagi thabak tawbi haina su mari lenaba authority ki puning sing slakti amaromda ngasi ki thawdo adu ki matang na security agency ki maikedi official oina wapam amata phongdorak poletri cockroach janata party ki follower numit kharani da million taragom da yokri CJP ki X account India da matam khara ki oina thingjingkhri numit kharani ki manungda cockroach janata party CJP ki social media platform ama oiriba Instagram ki follower million taragom da yoduna BJP di hengakri party asigi Instagram da post yang khai taruk thagalak paga loinana laiwa asigi political culture amasum lenga na hiram kya da fail oibigi thong karem ka thaina ba video amasum graphic kaya marum thagalaki me taraga tarukta Abhijit Dipke ko political communication ki mahairu mana viral movement asi haudorakibani United States mahita mamiyoisina social media platform X ta miyoi kya register torna ba invite akhi ahanbada fogi jugai gi oina online da hawdokhiba thorang asi India da naharul singwe sapu kalaba social media movement am oirakli karem ka thaina bigi mawong da post kya social media da thagalakhiba kangluba sina hawjikti leba asi gi oina khwai gi sawa political party singa phawba sangdam na bigi phibam da lakti cockroach janata party na thagalakpa post aman hai sumnagi numit marini gi manung da party asi leba umia maru oina naharul singna pam na bigi sahingalakli naharul singi matik mayai mirai biati haibadu mayek sinoli malem da khwaidi ki sawa political party ni hariba BJP digi phawbu hena party isubu miyamna pamna ba hengalakle hari Instagram da thagalakpa warol amada CJP na hai hauju phawbu ki oina Instagram na BJP ki follower million 8.7 lai Aam Adami Party ki follower million 1.9 amasung Congress ki na million 13.2 oiduna khwaidigi mangjil thana leidi naharol singi damak linkhatpa naharol khakti ki oiba party isibu leba sigi sahi noriba miyoi kyana pamna bigi sangwaklaki seraksida CJP gi X account matam kharagi oin India ra athing matam khri maikai kya digi wokat laklaba matungna party isigi account matam kharagi oin thingjin khibani hari Maharashtra digi horakhiba Abhijit Dipke na naharol singi online movement ama sagatna bigi panamda party is linkhakhibani Dipke na mamangda AAP gi social media team da yauduna party gi mix honaram khiba misa amani haina su paus na makhatari